Nahal lamgi wahauda Kuki Naga irang thokibadugi ngarang CRPF singna control tawduna laibada Lotha Naga singna CRPF laibagi kanadre haina tankhre haina social media singda video thagalakre. Mitei sanghandabagi phirep saugatkani haina KSRC na phongtokre. Kuki miyam na matam kiyagi mamangdagi tanduna lakleba demand gi matangda political gi oiba solution ama laktriba phawba Kuki area da Meitei community gi mioi amata sanghandaba haina thasagi tarani thoida indigenous tribal leaders forum ITLF na laukiba phirep adubo Kuki human rights council KSRC na sagalakle KSRC na thadropa serol amada ITLF na laukiba phirep ase Kuki miyam gi safety amadi security gi damak tangai faduna laukiba phirep ni haiba wafam thamladuna Meitei community na sahi kiyagi mamangdagi Kuki miyam gi mathakta hingsa gi thawong kya sathaduna lakleba asidagi Kuki singbu kanjanaba amatangairaba pambaidi tokhaiba lenga ama leiba haiba asine oigani hairi matam kya gi mamangdagi tanduna lakleba demand asibu center lenga na nathaiduna leibadagi ITLF na phirep asilawrakpane maramasina India government na Kuki lusingba singa wari sanaduna Kuki miyam gi aningba apamba si phanganaba political solution ama poraknaba honagadabane haina su takselakle Kuki miyam gi justice equality amasung right ki damak ITLF amasung Kuki miyam na lebleba phirep asida KSRC na su matam pumbada leb kani hairi panba yabadi Kuki jo community gi oiba political solution ama poroktriba phawba Kuki jo na khundaba mafam singda Meitei sing sanghandanaba indigenous tribal leaders forum ITLF ki mifam amana warep laure haina phongdokrabane Meitei sanghandanaba warep ase February 12 da ITLF na sinduna pangthokiba mifam amada laukibane mifam aduna kumja 2023 gi May 3 dagi thorakiba irang asida Meitei singna Kuki jo mission miyam tam thina hat kiba amadi lanthum mahan kibagi matangda kumna khanaraba matungda warep sing asi laurakibane haina phongdorake Angang unaba numit ni pani surakpada mayumdagi thokraga Nambul Tureldagi sina phangkibi nirodagi postmortem examination gi report pirakre asphyxia na maram oiduna siba oigani hari adubu histopathological amasung toxicological gi report ngaidi hari mahana selamba ping masugi phanek mafam kya da sagairam ki haina report ta palakle asumba wail phangdriba phawba khongpham hongdana lepke gani haina jesina phongdorakre Mamang thagi tara mapanda kwa kethel da leiba Asian Hospital da ani suba masanupa ama Siswian section da unaraba matung numit nipani surakpa January 13 amasung 19 gi lonaba hingi lungyai matung pung amagamne jangkhai tare lon tarakpada kwa kethel lamdeng laikai da leiba mapuroibagi yumdagi thokibadagi mafam khangdana leiraklaga thasigi taragi ayukta hairangoi thong manaki Nambul Turel gi mafam amadagi sina phangkibi Seram Ningol Salam Ongbi Nirodagi Haksang da pangthokiba postmortem examination gi report case asigi IOda pirakre hari report adu da laikhidrabi Nirodagi sahid nipu haikibadu mahake imung manunggi miyosingna phongdorokpagi matungina haikibani adubu mahake haksangmu postmortem examination tawkiba rims ki forensic medicine and toxicology department ki maikaidagi pirakiba postmortem examination ki report adi laikhidrabi sahid nipuni thoini haina palaki adumoinamak laikhidrabi mase S Nandini na complaint aduna file tawrokiba report ki matungina singjamai PS na murder amasung common intention ki section ani ki makada regular case FIR ama resta tawduna lokhatringai gi mangoinana police station asimang na lokhotpa and national death UD case ki makada mahaki haksang phangbagi numit ki nungthil pung marirom tarapada rims ki medial sangda postmortem examination tawkibadugi report institute asigi forensic medicine and toxicology department ki maikidagi UD case asigi police ki IO da pirakre hari punalamai ahum panba postmortem examination ki report asida mahak laikhidabagi maram gi matang da medical officer na piba opinion haiba wafam dadi mahak laikhidabasi Iraq nabadagi thohalakpa asphyxia na maram oiraba yai haina palli adumoinamak histopathological amasung toxicological gi report sing di ngai di hari adugo makha taba investigation gi damak pangthokiba mahake postmortem examination gi lauhokhiba mahake haksang gi tonga part sing gi specimen item sing gi manung da yaraba mahake haksang phangba matam da mahana selamba ping masu gi phanek adudi mafam kya da segai ramkhi maram sing asina mahake chapchaba misi gi matang da postmortem report asigi matungina histopathological amasung toxicological report sing ngai ri habagolona na police ki maikaidagi murder amasung common intention ki makada resa tawduna lokhalakliba case asigi investigation mapung phana satharagaba matung da laikhidrabigi misi asi mahang matanda sijabra natraga mina hatpra habda sapchana khanglagani hari amaronda Seram Ningol Salam Ongbi Niroda laikhidabigi matang da semkiba joint action committee against the unnatural death of Seram Ningol Salam Ongbi Niroda Devi gi convener Premijit Seram na
ngarang thadorokpa cherol amana hai jesina hena chingnajabadi seram ningol salam ongbi nirodagi maporoiba kwakithel lamdong lekai da leba salam tomba apokpa laikhidraba es khunjauno remski mokta loinabi masak takpa matam chana lakhidaba hanjin kaunaraba matungda lakhiba courtagi anticipatory bail AB lokthokhlaga leiba amadi thawa sadana leithokpa sini hari loinana jesina makha tarakpada chumba wail phangdre phawba khokpham hongdana lepkhini hari Manipur Thugaiba Pamba Kharana Insilakpada Satkupsi Haina MP Bimol Phungdokre Imphal District ki Khetrigao Assembly Constituency ki Manuksana Leiba Kaikhu Kabui Khunda Tingkau Rakwang Kanglum Kai Ilaisang ama ngarang Lok Sabha ki MP Dr. Angomsa Bimol Akoijamna Chief Guest oiduna sangaraduna Manipur Thugaiba Pamba singna insinbada Satkumsi Haina Phungdokre tongan Purup singi yamnaba miyosingna sarugya kheba thauramadu mahaki warol thamladuna MP na hai Manipur Thugaiba Pama Kharana Aikhoi Masel gi marakta ungkhananaba amasung khana hanaba honarakpada Satkumsi Aikhoigi common cultural, religious amasung emotional integrity sing now hauna ning duna apunba Manipur gi saktam kalminasi haina MP Dr. Angomsa Bimol Akoijamna Phongdokhe ngarang tingkau rakwang zaprika phim TRCP kaikhuna sinduna Manipur gi tongan ba mafam singda khundareba kabui khun sing kabui gi lup sing social worker sing yauna sangnarba miyoi kya gi angamba tengbang matenga loinana sakhiba tingkau rakwang kalong kai gi laisangadu MP Bimol Akoijamna sangakhe Bujati ki tingkau rakwang saprika TRC lining laison amasung jagoi isai kaya ka loinana tingkau rakwang kalong kai ki laisangadu sangaraduna chief guest ki warol piraduna Manipur gi Lok Sabha ki MP Dr. Angomsa Bimol Akoijamna hai Manipur si meitai jati phurup khakta gi nate meitaina Manipur gi yanglen saru oiraga atopa tongan ba jati phurup kaya ga haksang ge atai maroiba kayat saruk oiraga amatoina punsillaga Manipur sembani meitaina Manipur gi backbone ne adubu meitai khaktana Manipur gi mahut gani habadi aranbo oigani maitai khaktana Manipur kangada bani haina inthok pasu sumloi maitaina kai tharakpa matamda Manipur kai tharakadoribani Manipur kanminaba asi aikhoi punamaki thodang ne haina phongdokhe MP Dr. Bimol na hai anoba Manipur amasung manaba khunai ama senggat minabada singtam ge khenaba thinabagi mahutta mamangtagi leminarakhiba amata oibagi liklam theminaduna amasung ngak minaba sangi kunsuba sensory horokpada British na India bu khudum salaba matungda makhoigi lengakpada nungainaba India gi mafam kya tampaki lam amasung singi lam haina khaidoklaga lengak lam khiba adugumna Manipur su sing amasung tam haina tongan khaidoktuna lengak salaikhe Manipur gi tampak lam da khundariba si meitai jati khaktanate atai jati phuruk kya su khundaribani matam amada jati phuruk khudimak sing da khundaramba ngaktane hingnabagi labi thirakpada tampak lam da kumdarakhibani sahili sing kya nungsi chanana jati phuruk kya na khundaminaraktiba iramda Manipur sida mapalam dagi ain kaina sangsilakpa mitok kya na aikhoi masel gi marakta lairiba nungsinabagi mari adubu thadaknaba amasung thugainabagi singsep thajilaktuna Manipur thugainaba honari haibasi aikhoi punamana matam punamakta khangjinsi haina su thamkhe Thugaibagi mohota punsinnabagi politics na hena thajai aina Nemcha kipgenna phongdokre Chief Minister Nemcha na kanglop khudimak punsinnaba honari kanglop amata da fattaba wakhal khande haina su phongdorakle Thugaibagi mohota punsinnabagi politics na hena thajai haiba wafam thamladuna Chief Minister Nemcha na kanglop khudimak punsinnaba honari kanglop amata da fattaba wakhal khande haina nupilaktagi ahanba Manipur gi government gi Deputy Chief Minister Nemcha kipgenna phongdokre The Week magazine gi paw gi akhana na lauba interview amada Deputy Chief Minister Nemcha kipgenna hai thugaibagi mohutta punsinnabagi politics na hena thajai Chief Minister Nemcha na kanglop khudimak punsinnaba honari kanglop amata da fattaba wakhal khande namrata na mahaki wahangda nahangna state asigi ahanba nupi Deputy Chief Minister ni asiguma matam asida kanglop singi marakta wari sanaba yamna mathau tari nahangna kari thaurang tawribagi hangkhe wahang aduda Nemcha kipgenna hai party asigi central leadership na aibu thajabibadagi luraba tanpham asida achauba thodang ase sinabibada Tagatpa phongdoe asiguma thodang asida aina mapung phana pangthokani aigi wakhallondi apunbagi saktam thajaba amadi asumba wail asine masigi mathakta miyamga punna leminaba haibasine hana phongdokhe mana ai stersigi miyamna awa ana kya mayongnaduna lakle punsikia pikhamna khre yumkia ama ata thokre punsikia maphamarang khanghankidre tangdulei taba haiba wafam aduma pung phana kahen khre asigumba awaba si kaidongoida na thaiduna thamba yaroi asiguma phiba masida amohana sangatpa haibase infrastructure khaktana yaroi haina phongdokhe
Maitai Kuki amasung Nagagi mahut sinba government asida nahangna kari haina khanbage miyamgi marakta amata oibagi thajaba chapchana leigani habagi thajaba leibara haina hangba wahangi paukomda Nemcha na hai apunba haibasi khwaidagi maroiba masa amani aina saruk yaribasi kanglop amakhakki nate ai tribal lusingbi amani tribal gi miyam khudimaki mihone aina miyamgi marakta akuba miyengna tokhai tahanba pamde lenga amasung ingtapa porakpada apunbagi masak haibasi khwaidagi maru oibani chief minister na masi chapchana thaba oina pangthorakle aina security na maram oiraga state asigi mafam kya da satpa ngamdrabasu chief minister na mafam khudimakta chatuna miyamga unaduna thajaba porakna bahona re haina phongdokhe nahana state assembly da apanba amata yauduna saruk yaba phangani hana thajabra haina hangbada mahana hai punamakna yana ba warashin ama poraklaba setokatsin yaraba amasung miyamgi marakta wari sanaba yarabadi soidana saruk yagani habagi thajaba lai haina phongdokhe MU nakangi lambi su dustbin ole haina thamlakre yum dukan motana bohonabada lambi bu dustbin onthokna re hare masa masagi mayum engkhol dukan sing taru tanan halaga loire haba wakhalon asida asengba tanja yelaga lambi lamjau gi matai da phatahudi sing hundokpagi chang hengalakle MU main gate ki awang thangba lewa lambi takhiba lambi gi matai yen matu fast food tagi numit khuding gi pothorakwa phataba polam sing bora mayom yomlaga hundokpham ole hare numit khuding gi yum amade dukan sing badagi tholakba plastic bottle plastic cover glass na sing basing pothoraklaga lambi lamjau gi ahangba mafam sing da hundok sinba thengnari maroina chicken center nga semlaga yoliba sing amade samkakphamdagi numit khuding gi tholakliba yen matu nga maku samna singba si lambi lamjauda bora mayom yomlaga hundokpagi sang yamna wangli mafam chana amotpa hundok tabana hiram kiyada akaiba piraknaba maram oidi lambi da amotpa hundok siliba sigi matangda lambi asida numit khudingi walking satpa mioi kharana phongdorakpada lambi asi catholic school su taba lambi oibana numit khudingi mahiroi sing satokatsin tawbada natana Manipur University gi staff oza amadi mahiroi kiya su satokatsin tawnaribani ayuk amadi numidang waram khudingi mioi kiya amasu lambi asida walking chanaribani adubu lambi gi matai da yen matu sam amadi tongan phataba amotpa sing bora mayom yomlaga hundok sinba asida manam namthibana chatpada naton melaga chanare haina nuai taba phongdokladuna lambi matai asida mamangda su amotpa hundok silamba du amuk sengdoktuna taru tanana lairurabani hairakhe mioi singadun makhatana hai matam kharadi lambi matai taru tanana lairurasu amuk hekta hundokpa haurai hundoklubasisu ayambana ahing athengbada amadi ayu anganbada oigani haina thamlakle loina langa amadi authority na phona kan honarabasu tongan ba NGO singna honarabasu miyamna mi udringa da phata hodi sing mafam chadana pahundo kani haina khanduna lairabadi onaba punama aremba tagani haina su phongdorakle Okram ibobing ase Congress President ki charge lauragani hari thasgi mangada AICC ki General Secretary KC Venugopal MP na thatrokpa serol amada Manipur Pradesh Congress Committee MPCC ki tongan ba thaupu ba sing na hongna na hablakhiba ga loinana Congress na nusingba Manipur lenga ki Chief Minister tam ahumlak oirakhiba Okram ibobibu MPCC ki President oina khalakkarba matung ngasayuk pung tara tarakpada Imphal ki BT Road ta leba Congress baban da mahana phamasi puna bagidama charge lauragani haide charge lobagi thauramasi numit kharani ki mamangda pangthokna ba thorang tawkibane tubu Congress MLA mangamak Delhi da satuna AICC gi lusingba singa unaduna mifam pangthokluraba matung MLA mangagi manungda ahum Imphal da halakrabasu MLA anina tongan ba lanai gi thabak singi damak mapanda lerakibadagi charge lobagi thauramasi pangthokna lerakibane adu mapanda chonthaduna leihokkiba party sigi deputy leader Kangujam Ranjit Sugnu AC amasung campaign committee gi chairperson hablakraba thoksom Lokeshwar Khundrakpam AC gi Imphal da halakibadagi ngasayuk charge lobagi thauramasi pangthoknaba leblakpani hairi panba yabadi Congress Legislative Party CLP gi leader oirakhiba Okram ibobibu MPCC gi president oina khalaktrenge gi mamangda phammasi party asigi MLA kaisa mega chandrana purakhibane adugo phammasi oibobina sinaraklaba matungda K mega chandrabuna CLP gi leader oina khalakhibane hairi Khamelok singol ngak senbagi thaudang nongsum khunja singna lokphom to e haina phunendrona phongdokhrei Imphal East District ki manungsanba nongsum village development committee na sinduna umangkanbagi awareness program ngarang nongsum da leiba nongda lairen pakhangba community hall na pangthokrei awareness program aduda sana konunggi angom ningthau angom poireiton Central Forest Division gi DFO Bikram Suresh Nade na chingba saruk yakhe
थौरम अदुदा फॉरेस्ट एक्टिविस्ट नोंग थोंबम फुनिंद्रो नाहाई खामेलोक सिंगोल ngak senbagi thaudang nongsong khunjasung na lokpham thoi kumja 1932-33 da darbarna laukhiba warep number 10A gi matungina reserve forest oina lauthokraba singi singkhong da laiba maitei khul amana khul dagi mile mari gi akob da laiba khul aduda mamai onsenba chingmai sing sijinaba ngak senba amadi semgatpagi hak piri warep asigi matungina khamelok singol asin nongsum na ngak senbagi thaudang lauragani singol asida sa usek hatpa lamai thaba amadi singleba kotpa uyan thatpana singba thingba thamle haina sumaka tana phongdokhe nakalamaromda haingang reserve forest ki manungda leiba haingang singjindagi pangai gurkha hand pump phawbagi singi saruk ngak senbagi matangda khana nainaba amasu pangai gurkha khulda leiba durga mandir community hall da pangthokre madudasu central forest division ki DFO Bikram Suresh Nade Waiton GP gi pradhan oiramba pukhamang surbala sana konungi lusing purel athokpam ojendro maitaina singba saruk yakhe khana naina ki baduda DFO Bikram Suresh Nade na hai imphal dagi irablatna leiba hangang reserve forest ase umang ning thina ngak senba amasung yokpa sing oire umang phajana yokhatpa sina maram oiraga sa usek marang kairakle state asida makhal kiya gi sa usek uwa amadi urai kiya phangba maramna umang yokhatpagi tangai phataba lei pangai gurkha khulna umang yokhanaba phireb lawrokpasi yamna nungaiba phawi atai khul singna su asikuma phireb lawhaningi haina sumana makhata na phongdokhe yausang matamda thabal chongbiganu haina thamlakre SEBA amadi SSC na lawba SSLC amadi SS examination 2026 thasigi tarada hauduna lakliba March tara taruk phawba chathagadoriba asigi yenglaga examination asina loidriba phawba Assam gi tongan ba maphamda khundaduna leiriba mitei khungang singda thabal chongbagi thoram pangthokpiganu haina All Assam Manipur Students Union AMSU Central Committee gi General Secretary Mutum Thoibagi cherot amana phongdorakle exam singsi loikhra matungda mayam punna mitei ekhoigi yaksang kumhaiga mari leinaba thabal punna chongminasi imai belsing kalapna singba punna manasu exam asigi manungdadi thabal chongbagi thoram yeithokpi yo haina so apel tawrakle Nagaland ki Chief Minister ne Furious Sargyatuna ukhul da luingai ni pangthokre Naga tabalam sing administrative amagi makhada laibagi wafam ni Furiona nauhauna na ningsingkre hadi Nagaland ki Chief Minister ni Furiona athoba mithung oiduna ngarang ukhul district headquarter the state ki thak da luingai ni festival ngarang pangthokre athoba mithung ki warol da Nagaland ki Chief Minister ni Furiona Naga community ki unity ki maru oiba wafam phongdok pagalona na Naga tabalam sing administrative amagi makhada lehanaba demand gi matang ta su nauhauna na ningsingki loina na losi dikhobu Manipur ki Deputy Chief Minister oirakpada apenba phongdokladuna losi dikhona Deputy Chief Minister oirakpa haibasi party ki khakta natana Nagami pung khudimaki oina chauthok saningai ne haike Gaza da Israel ga air strike da mioi taramathoi shikre Gaza Strip ki tongan ba mafam singda nomaijing numite Israel na chathaba air strike singda yamdrabada Palestinian taramathoi shikre haina Palestinian official singna phongdokre Palestinian militant group Hamas na ceasefire thugaibagi damak air strike sing adu chathaba ne haina Israel ga military na hairi Gaza gi medic sing na hairi lanjena ba imung sing leiba 10 and Kemen amada Israel na chatharakpa air strike amada yamdrabada mioi mari siki kha thangbu saruk Khan Yunis da atopa air strike da mioi manga amasung awang thangbu saruk da atopa mioi ama nongmaina kapada siki haina health official singna phongdokhe Gaza lan loisanaba Trump ki thorang gi maroiba macha ama oiriba ceasefire yana se Israel na lepalaitana thugaidi Gaza da Israel gi air amasung ground war da mioi humudra ni tho hena sikre hari Sahi tarani thoi gi angang na nuclear reactor sakre hari Texas ki Dallas da leba sahi tarani thoi khakta ngairiba school tamliba nupa masa amana mahaki ka manung da nuclear reactor sakre mahaki hona jamal asi PhD mahiroi singi manglan oiduna lakhibane Dallas Independent School District da 7th grade ki mahiroi oiriba Aiden Macklin na nuclear reactor sana pagidamak sahi mari chupna thijin humjil lakhaba amasung device kya khomjilaba matung da mai pak na nuclear reactor saba ngamkhibane mahiroi sina sahi nipan surakpada ahan boina nuclear physics amasung complex theory singi matang da nainarakpa matamdagi hauna mahaki nuclear saba gi khongthang asi haukhibane mahiroi sina nuclear reactor saba da West Dallas da leiba non-profit makerspace sama oiriba launch pad ki tengbang kya su phangki mahana nuclear reactor sangkatpagi matangda mamana asoy ngam thok loidra haina kyara hangkibasu leiki hairi
Sina Laymayum Lupta Sanjarakadabani Hana KCPPWG na Phongdorakre Masagi Sandong Yon Batanatana Mioy Kiagi Kai Kumnaba Manghaliba Sina Laymayum Numit Mangandigi Manung the Lupta Sanjarakadabani Hana KCPPWG MC Unification ki PRO Singkaingan Bana Tadoropo Zerol Amana Phongdorakle Lobasina Tadoropo Zerol Amana Hai Kuki Refugee Singilan Gi Zaiteng na Kanglai Kunai na Supam Nopam Kangdana Lading Sherak Sida Nupi Kunai Bo Awang Batang Tapukana Bohona Ringai Sherakta E Seng the Mioy Kozo Karana Kanglai Kunai Bu Mang na Bohona de Silup Naksin Lawi Shell Karakidamak Nupi Obisingi Ijat Pukarisu Later Moongda Lord Namadi Po na Yon Batanatana Masak Naiba Mioy Kiagi Ikai Kumna Bamahan na Bohona Bada Sina Laymayum Su Yaroposi Tasena Labak Tivani Mamang Tartagi Lup na Yeng Bayaba Yeng Labasu Masagi Ida Yauzabilit Sajat Ama Oina Selgi Damak Masagi Penung di Sadong Sing social media da Utok Zaduna Kanglai Kunai Bukarisu Later na Kanba Amade Handak Tasaknairaba politician Amada Aranba Oidaba Kudam Sangdam Pibang Amdaba Taudo Amaga Marilena na social media da viral Oirakibi Sina Laymayum Numit Manganagi Manung da Lupta Sangjarakadabane Imphal West District Lang Thabal Kunja Awang Lekai Degi Sina Laymayum Apokpa Laymayum Sasi Kumar Sharma Sangjarakaba Tarabadi Sina Laymayum Kalunana Mama Mapa Manipur Sahi Manga Laiba Yahandaba Amadi Ahakpa Serak Pinabagi Tabak Paikalakpasu Yai Hadi Hadiba Sina Laymayum na social media da Natai Chadwa video Kia Tagatuna Tungi Yumbiral Oiriba Naharo Kia Su Mahakina Tabalitchat Kilang da Tuhanduna Pusena Bahona de Bimisa Amani Punomaksigi Matakta Handakta Manipur Ki Sangnaraba politician Amabu Delhi Ki Hotel Asoka da Leminaki politician Aduna Lupala Ama Pirami Haina Sandora Ke Tungda Taudo Adu Kumza 2023-24 Ki Mamang da Masakang da Bamioy Karana Mabu Paraga Hayan Bade Haina Amuk Sandora Ke Aduna Sina Laymayum na Masak Naiba politician Amaki Ikai Kumna Bamahan Bagi Tawong Sing Adu Sina Laymayum na Lupta Sangjaraktu na Paudam Kadabani Latrabadi Masana na Tabalisat Satuna Sel Tan Bata Karisu Kangzin Adana Ladiba Mama Mapayaw na Akan Batserak Saiteng Piragani Harakle Ngarang Kukijo Council ki President ki Yumda Bom langsilame hana social media sang da Taganarakle Kadai Pawpa Chumba Paw no Kamina na ba Official Laba Paw Ngaminase